आकाशवाणी इम्फाल माइबम दिजमनी पाव पाजरी अहनबदा मरोइबा पाव केंद्र की सेल थुम मंत्री निर्मला सीतारमन सेनबा सही लिसिंगनी कुलुमदोई कुनबरी की केंद्र की बजट लोकसभा ngasi पुथोखरे केंद्र की अनोब बजट असिदा सही द लुपा लाख 8 फाउबगी इनकम लाखबा मियोसिंग टैक्स थिररोय तरानिथोई सुबा मणिपुर विधानसभा की अहम सुबा मीफम हयेंगदगी हौरगनी सोशल वेलफेयर मंत्री हैखाम दिंगोन हाइरी इपा इपुसिंग थंबिरंबा लाइनिंग लाइसोल नाट सनबी ngaktuna thambana जाति असिबु मालेमदा सक ताकबा ngamgani अमसों G20 की एजुकेशन वर्किंग ग्रुप की अहम मीफम चेन्नई ngasi हौख्रे केंद्र की सेल थुम मंत्री निर्मला सीतारमन सेनबा सही लिसिंगनी कुलुमदोई कुनबरी की केंद्र की बजट लोकसभा ngasi पुथोखरे बजट अदु पुथोलदुना श्रीमती सीतारमन हाई लेबाग असिगी सेल थुम की फिबम असि असुंब लंबीद चली अमसुंग सिंगनबा कया लेरबसु तुंगदा सेल थुम की फिबम यामना फगलकनी हाइबगी थाजबा लई महांगना हाई सही असिदा सेल थुम की ग्रोथ असि साद तरेट यौगनी हाइना पानरी बजट असी अमृत काल की मतमद पुथोकपा अहानबा बजटनी मरमदुना बजट असिदा सेल थुम की लमदे हेना फगलनबा वाखलोन अमसुंग तोंगान तोंगानबा टेक्नोलॉजी ने सिंगबगी वाफम याउरी बजट असिदा कैपिटल इन्वेस्टमेंट आउटलेट साद 13 हेंगतुना लुपा कोटी लाख 10 यौगनी लौ सिंगुगी सेक्टर की मतंगदा पलदुना श्रीमती सीतारमन हाई खुंगंगदा लेरिबा नहावरिबा मियोसिंगदा स्टार्टअप की खुदोंग चाबे हेना पीनबगेदमक लौ सिंगुगी सेनफम हेंगलले मसिना लौमी सिंगना मायोंदरिबा तोंगान तोंगानबा समस्या सिंग कोनबदा साउना मतेंग ओइरगनी शासन लोइबा डेरी अमसुंग फिशरीज की लमदा थादबा सेनफम की सांग लुपा कोटी लाख 10 हेंगलले महांगना हाई इंग्लिशिंग कुलुमदोय असि इंटरनेशनल ईयर ऑफ मिलेट्स हाइन लाउथोकले मसिगिदमक हैदराबाद लेबा इंडियन इंस्टीट्यूट ऑफ मिलेट रिसर्च ता सरकारना तेंगबांग पिरगनी मसिना इंस्टीट्यूट असिना मगुल लेबा मिलेट सांग हेना पुथोपा ngamlagani लाइरबसिंगदा मसि ओइबा चिंजाक हेना फंगनबा सरकार की असेट फिरेब लई हाइरदुना श्रीमती सीतारमन हाई केंद्र सरकार की अंत्योदय स्कीम की मखादा लाइरबसिंगदा लेमना चिंजाक फंगनबगेदमक पुन लुपा कोटी लाख अनिगे सेनफम सरकारना पुथोकनी मसिदा प्रधानमंत्री गरीब कल्याण अन्न योजना की मखादा मथंग सही फावदा लाइरबसिंगदा लेमना चिंजाक फंगनबगी वाफम याउरी स्कीम असी सही असिगे जनवरी अमदा हौदोखिबनी भारत असी खुदसा हाइबिगे लमदा सही चा कया मालेम की लेबा कयाना खंगनदुना लागली मसिगिदमक आर्टिस्ट अमसुंग हैंडीक्राफ्ट्स की थबक थोरम हेना फगरनबगिदमक प्रधानमंत्री विश्वकर्मा कौशल सम्मान स्कीम की मखादा आर्टिस्टसिंगदा सेंथंग पिननब थोरंग तौरी मसिना मखोई की पोथोक पुथोकपद हेना फगललगनी अमसुंग एमएसएमई गा खुसमनना सदमिनब ngamlagani लेबाग असिगी लाइरबा मियाम की दमक सरकार ने युम साना पैखटखिबा प्रधानमंत्री आवास योजना के सेनफम साद 63 के सांग हेंगलले लेबाग असिगी ट्राइबल सिगी फिबम फगरनबगेदमक प्रधानमंत्री पीभीटीजी मिशन हौदोकलगनी मसिगिदमक बजट असिदा लुपा कोटी 15 खाक्तुना थमले मसि लाकदोरिबा सही अहुम फावबगिनी लेबाग असिगी टैक्स थिरिबा मियाम दे हेना खुदोंग चाहनबगेदमक अनोबा टैक्स थिबिगी सना कांगलोन होंगतोकले हाना लुपा लाख 5 दा टैक्स थिरंबा दु लाख 8 हेंगले सही द लुपा लाख 8 की इनकम लाख मियोसिंगना टैक्स थिररोय मसिदगी हेनबसिंग खक्तना टैक्स थिरगनी बजट असिगी मतंगदा कांग्रेस यावना तोंगान तोंगानबा राजनीति दलसिंगना मखोइगी मोरसिंग फोंदोकनारगली कांग्रेस की एमपी कार्ती चिदंबरमना संसद के मपानदा पौमिसिंगदा ngangbada हाई केंद्र की बजट असिदा टैक्स हंथनबगी वाफम याउरिबा सि तरामना ओई तृणमूल कांग्रेस की एमपी शत्रुघ्न सिन्हाना बजट असिदा नुपी लोमी अमसुंग नहासिंगी याइफनबा थोरांगसिंग याउदी हाइना मराल सिरी डीएमके की एमपी दयानिधि मरन्ना बजट असि निंगबा काइनिंगाई नि हाइना फोंदोकली अतोप एमपी सशीष थरूर हाई हंदकी केंद्र की बजट असी करिगुम हिरम खरदा अफबा ओई अदुमैनमक एमजीएनआरईजीए की मतंग बजट असिद याउदे थबक फंगदबा मुसुंग पोटसेगी मबल वांखलपगी मतंगदसु बजट असिद पंदे हाइना मांगना मराल सिरी शिवसेना की एमपी विनायक राव ना केंद्र की बजट असिबु लौमी सिंगमिसिंगी खंदबा बजट नि हाइना फोंदोकली मसिदा थबक फंगदबा मुसुंग ललोलितिक तौबा मियोसिंगी वाफम पंदे हाइरी साधारण मियामनदी केंद्र के सेल थुम मंत्री निर्मला सीतारमन पुथोकी बासिनबा सही लिसिंगनी कुलुमदोई कुनमरी की बजट असी अफबा बजट नि हाइना मोट पिनरी केंद्र की सेल थुम मंत्री निर्मला सीतारमन ngasi संसद पुथोकीबा सेनबा सही लिसिंगनी कुलुमदोई कुनमरी की बजट की मतंगदा खननेनबगी थोरममा
Akashbani Imphal na sandokani pungkhai amagi oiba thoramasi ngasi numidang pung 7:30 da Kangla amasung Sangai channel animagda taba phangani khane nenabagi thoramasida Professor Khetrimayum Jaljit Singh Department of Economics Manipur University amasung Professor MC Arun Manipur University yaugani Imphal Times ki editor Rinku Khumuksamna khane nenaba asigi moderator oigani tabiriba pawasi Akashbani Imphal dagini Tarani Thoi Suba Manipur Bidhan Sabha gi Ohum Suba Mifam hayang digi hauragani Mifam asi February Ohum da loisangani Mifam asi ga mari lenna miyam gi damak yanglaga heavy amasung commercial vehicle singi satok jasin da ahong bakhara leiragani Sangakpham dagi lakpa gari sing salan thongda khongnang ani karak dagi ISBT tamna lakpa singna lamlong thong natraga MMTA rom da satkani Watham lerak dagi lakpa singna thangmai balom da duga Uripok kantin dagi lakpa singna naurem thong natraga Lamphel supermarket lom da satkani Singzamai dagi pesum thongi oinadi commercial vehicle sing satpayagani khongnang ani karak lila sing khongnang khong thau ground DM college gate LIC crossing North AOC amadi khongnang ani karak ki lambi singda heavy vehicle amata satpayaroi masi traffic control police wing Manipur gi SP na thokpa cherolaman haibani Antarjati gi sangstan sing amasung Commonwealth leibak sing yauna America leibak singa Netaji Subhash Chandra Bose ki mamingda war criminal haibu wahi sing hapsileba si lauthoknaba signature campaign ngasi hudokre Moirangi INA Memorial Complex ta pangthokiba signature campaign atu Akhil Bharat Hindu Mahasabha amasung Knowledge Resource Center Foundation ani ne punna sinbani hiramasi gi matangda INA Lok Advisory gi convener Y Madhu Singh na hai For me and others millions and millions of people like me are very happy today to affix our signatures in the campaign register. Maybe to a colonial or a pseudo-democratic mindset, Netaji is a war criminal. But to a nationalist mindset like me and other people like me, Netaji is a true liberator and a smile of Thamdegi. Tourism Corporation of Manipur ge chairman Karam Shyam MLN hairi Taibangi nungsiba mayam gi marakta mimanadraba singda minungsi pokpa khwaidagi ahenba minungsini wapamasi Spastic Society of Manipur ne sinduna Imphal ngasi pangthokiba Indus Towers Scholarship Award ceremony da Sri Shyam na phongdokhibani mangna hai sumnagi miyoiba amana tobangam da thabak kaya mimanadraba singna tobangami mimanadre haiduna pungning sonthabagi mahuta pungning makal lamna leibangamba wakhalon ama makhoida leiriba si pungning thoganingai ni Haksangi phibam karisu tawdaba miyoi kya nesana lahatuna masana masagi punsibu mangana bahona saba kaya aikhoi gi khunai da leiri adubu memanadraba singdi madugi wakhalon degi thaidoglaga samaj da kanaba thabak khara torom gi haibigi sabsaba wakhalon de hingli masi aikhoina tamjaningai ni miyoi bada khwaidagi darkar wedi minungsi doni minungsi duga loinana akoi ju khang kan matai masi yam nuai chai nau sing si M.Com loire adagi si master loire akoi ge ishona pithopa top top gullama mayam ga manadaba akoi ge yaurise hasana phuduwa laga loire aduga nungai thupum ngam basimati madumati akoina energy hobby khara thabaga ne nuai ne hinga dawdi miyoi ri ma ko ningba su kai kai loi dawni thauna lai ni hingwa sima akoi darka lai Social Welfare Mantri Haikam Dingon hairi Ipa ipu singna thambiramba lining laisolamadi nat sanibi ngak pagalonena madubu induna satpana zati asibu malemda sak tak pangamgani Sagmai kendra gi manung sanna leiriba phayengi ibado awang kobrugi arangba sanglen amasung maibi sanglen gi nauna saba sanglen sangap gi thorom do wafamasi mantri na phungdokhebani mangna hai sakpa phayeng hairiba khulasi miga laiga samdari ngai digi leraklaba ariba khungang amani maramaduna ngasigi mirolna hiramasida akhang ahi singdigi pauta kaya loduna dharmagi oiba sanarol kaya tamsil lobagi tangai phadaba leiri hiram kaya asi yanglaga phayeng khulamasung masigi lambi thongi bibam phagalanaba maki maikai digi honaba yaba honagani Sri Dingon hai
Malemgi Wetland Numit Hayang Pangtokani, Numit Asigi Mangwana Mukhyamantri Nongthoma Biren amasung, Kendra gi Mapal Thoram amasung Siksa Raisa Mantri, Dr. R.K. Ranjanna Miyam de Pausel Pirakli. Mahagi Pausel the Mukhyamantri Hai, Wetland Singi Maruibadu, Miyam the Kangan Habitamak Malemgi Wetland Numit, Say Kudingi February, Anita Pangtokuna Lagli. Wetland Singa Miu Bigi Hing the Bigi Lambi Amapiri, Wetland Asi Biodiversity Yamna Maruiba Mapama Masu Oiri. Loktak part asi Manipuri gi ecology gi lamda yamna maruiba part amani masina rise asigi ising nungsir gi phibam phana thambatanatana sel thum gi phibam phagaran badasu maruiba thodang lauri maramaduna part asibu kananaba rajya sarkar na angamba thakta honari mahaki pausel da Dr. Ranjanna hai Malem gi wetland numit palan tobagi maruiba pantamdi wetland sing asi biodiversity gi yamna maruiba mafam ama oibana masibu ngak senduna thamnabani Malem da wetland gi masing nongmono gi hantaragli masi kanbagi tangai phudablai Dr. Ranjanna hai. Prithvi Lairiba wetlands is a cradle of biodiversity, aduga important ecosystem, climate change ga lakpasida wetland ga soba thodang do madu mangthar padagini haidra koina launai ngasi phawda Ramsar convention gi matungina prithvi lairamba wetlands kaya mangthar ga da 90% already degraded and reclaim over it sumai togduna lakiba se masi kananaba sahi kudingi February gi tang anida world wetland day pangthoktura lakpadi Malem gi part kan banum lik mari lenena Sep Manipur Sep Loktak hai behiramda iroi sembada leiba All Manipur Polo Association gi ground dagi sagol gi rally ama ngasi works mantri Govindas konthausam lamthaki Loktak Development Authority LDA na All Manipur Polo Association gi khusam narga sinba rally asi hiyang thang phawba satki tungda hiyang thang public ground da nambul turel amasung Loktak kanabagi matang ta miyambu bhap tahanabagi kema mapangthoki Mafam aduda sagol kangjegi exhibition mes amasu pangthoki Thoramasida Nauria Pakang Lakpa Kendra MLA SKB Saruyaki World Wetland Day gi Maupung Oiba Thoram Hayeng Sendra Public Ground Pangtokani Thoramaduda Raizapal Lagani Sanamasung Forest Mantri Thongam Biswajit Singh Saruyagani All Manipur Working Journalists Union Amzo Masung Manipur State AIDS Control Society Max Anina Sinduna Nomagi Oiba ISIB AIDS Ethics and Media Reporting ISIB AIDS for Women Journalists Haibihiramda Media Workshop Amangasi Manipur Press Club the Pangtokre Stop the Spread Haiba Thim the Pangtoba Thoramasida Babina Group of Companies ki Chairman Amasung Managing Director Dr. THW Amasung Max ki Deputy Director IEC Amasung Mainstream Dr. Hemlata Thoksom Amasung Amzugi President Wangkhemsa Shamzai Saruyaki Sakpi Karung Police Station gi manung sana laiba 5C village da tha asigi tara tarukta popi pambi yathat pasat khiba BDF personnel and Premananda ngasi phawba mafam khangdan lairiba dugi matangda JAC of missing Premananda na ngasi ayuk angan badagi kaukhiba banna Thobal jila da miyamgi punsida sauna kaiba thoki lambi da gari sen khide Thobal kethel hangkhide sarkar gi karmasari office karakpi gi sang hanthaki Thobal jila da mai tampam sangsing da mahiroi kana bigi sang watkhi ningsing bayai JAC ne kauk Haukiba tang kutramathoi phawbada thiba khangdana leiriba BDF personnel en Premanandagi langla langsin puthopinaba sarkar da dabi tawkhibani Understanding Ecosystem for Health and Well-being Haibihiramda Gujarat ki Ahmedabad da January 13 kuntramathoi phawba pangthokiba kunthra suba National Children's Science Congress da lebaga sigi child scientist kun khangatpada Manipur gi Diligent Public School Moirang da class 8 tamlebi mahiroi Raj Lakshmi Moirang them yorakpada Science Teachers Forum na nungaiba phangdokre Akashbani Imphal gi pau tabiri G20 gi Education Working Group ki ahanba mifam Chennai dinga sidigi hokre mifam atu Kendra gi Mantri Dr. L. Murugan hudokhi mifam atu ge maroiba pandamdi magul leba siksha piba masung mairoi singi thak wangkhanan bani mifam atu hodokladuna Dr. Murugan hai Bharana G20 gi president oiba phangba asina masida yawminariba lebak singi oiba wafam kaya punna khanabina mangamlagani aroibada maroiba pawamu Kendra gi Self Mantri Nirmala Sitaraman senba sei lisingani kulumtoi kunmari gi Kendra gi budget Lok Sabha dinga si puthokre Kendra gi anuba budget asida sahida lupa lakh 3 phawbagi income lakpa miyuising tax thiraroi tarani thoi suba Manipur Vidhan Sabha gi om suba mifam hayangdagi hauragani Social Welfare Mantri Hikam Dinggon hairi ipa ipu singa thambiramba lining laisol nat sanbi ngaktuna thambana jati asibu malemda saktak bangamgani amasung G20 gi Education Working Group ki ahanba mifam Chennai dinga sidigi hokrai pau